force khara unseen force khara na koisi capture to occupy to tawtagi to mo pot mi tare hai se praja khange adun ni ene I am benata booking ha sum khara haina bani adu really issues bajana khangba aduga BJP na kaidorigi na khangba kang yam tai hard hoina le ai kanogi matat yam sathi na litto ka ni Wero, param di kano din election na mi na khalak pasi na Hawaii di basanda adagi magi ya qualification ha adu ada ga na khana khana hujiti tom da salo hujiti jati jibu ta seng nu shiba aduga laibak sigi madang da laibak sigi maram da seng na thabak daw or tawge na khanba tawni ga na haiba mi da vote piroi praja tau graba field tum mo ut kraba kambu da